Manipuri Sabbath School Lesson Study Hour asibu meeting tabiriba nakoy kwai pumnamakpo amuka hanna Prabhu Jishu Krista gimingda taramna welcome tawzari. JP Spiritual Corner YouTube channel asi hojikti Loud Cry Ministry LCM haina hongdokhrabani masida mayamna chamamna biganu mayamna confuse satpiganu hanagi content adu adumak laijagani adubu chumnagi maming khak hongdokjabani aduna mayamna chanbiduna JP Spiritual Corner asi hojikti Loud Cry Ministry LCM haina hongdokre haibase mayamna aware tawbiraga channel asibu continue tawna nakoyge support adu PBU haibase mayamda amuka hanna sumaina thamjaningbani ngasi asi lesson number 6 ni Sabbath School lesson number 6 para taruk subani para asigi title na Prayer Warriors Prathna tawbagi lanmi sing haibagi maramda ngasi aikoy yengminasi memory verse oina Psalm number 116 ki verse 1 amasung 2 da sumaina iduna laye I love the Lord because he has heard my voice and my supplications because he has inclined his ear to me therefore I will call upon him as long as I live aina ishorbu nungsiye maramdi mahakna aige khonjel aina haijan nonjaba nijaba pumnama ase ishor mana tabiye aina ishorbu nungsi maramdi mahakna aina haijaba khudingda magina aduna aige prathna pumnamak se mana kaidongai desu laithokpa leitana munna tabiye aduna aina hingliba makai aina ishorda aige sakcha sonjaba thagatba pumnamak se aina haijagani haina Psalm number 116 ki verse 1 through 2 da sumaina iduna laye khallaga yengu nahak ki nupina nahak pu wa toina nganglaktraba adum wa ngangdana tumin leiba hawraklaba nahak nungaigadra kaishu nungairaroi wa ngangnadrabanina natai nanawgi mari mata ado nongmagi adum soksilakkani wari watai sanadrabanina mari mata su kaishu phaba oiraroi miyoiba haibase wari watai sanaraga pukchel khangnai pau toina phaunariba khai mari mata se yamna phai adubu pau phaunabase hek latlaklaba mari mata se adum sitharai aduga chap manana ishorga aikhoigagi lainariba mari mata sisu adumakni ishorga pau toina phaunadra aikoi ishorgagi marakta lainariba mari mata se kaishu afaba oiroi ishorga pau phaunaba haibase aikhoigi haizaba prathna aduna oibani aduna prathna tawbase talaklaba prathna tawbase chang nairaktraba aikhoigi thawaigi lambida khudi thiba kaya marum thengnarakani aduna ngasige parada aikhoina prathna da maming phaukraba prayer warriors prayer heroes kaya marum ge wari aikhoina Bible da tamkhibado ngasige parada ngasi aikoi uba phangani makhoigi prathna ishorna khumbiduna angakpa kaya makhoigi punsida ishorna utpikhiba kaya duso aikhoina Bible da ui adubu ngasi ai isamak yauna prathna tawbase yamna talle prathna tawningdre prathna tawdraba ishorga aikhoigi mari mata se phalaklaroi mari mata adu phalaktrabadi ishorgi bor adu phanglaroi aduga khwaidigi akiba adudi Jishuga mari mata leitaba mahak aduna serga leibak changba ngamloi haibasini ngasigi parasi nainaraga haizaba prathna gi punsida aikoibo henna thogatpiba oishanu Daniel stands as one of the greatest examples of a true prayer warrior in the Bible da haizaba da thona leiba hero a prayer warrior ama haise hairadi Daniel gi mingse hek ahanbada chongthoklakani haizabagi punsi haibasibu karam tawbanu haibase khangse hairadi Daniel gi punsi duna khwaidigi achauba khudamne haibase ekhoina khangi the greatest example adu oigani Daniel 1 de yengladi phattaba amotpa amattana mahaki punsibu manghalloi defile tawhalloi haibase Daniel gi arepa phirep adu oiki Daniel chapter 4 verse 9 chapter 6 verse 3 adude yengladi
Daniel asi asingba mine amadi magi punsida ishorgi thawai asengba yawba mine haina Bible na haibi. Karigi singlibano mahak. Karigi thawai asengbana loinaribano mahakpu. Maramdi, Daniel had a deep and consistent connection with God through prayer. Tattana haizaba amadi thawai haksang yauna ishorda haizabagi punsi oikibana maram oidana mahakpu Daniel bu asingba mi ama oihanki amadi thawai asengbana loina biba misak adusu oirakki. Mahak asingba amadi thawai asengbana loina biba misak ama oina Daniel 2 Ningthau Nebuchadnezzar na mahaki mang amadi mangdugi artha haidradi hatoklani haibagi that decree sibagi dandi pigani haina lauthokraba matamda Daniel akiba phawkhide maramdi mahak asidi asingba mini maramdi mahak asidi thawai asengbana loina biba mini. Daniel 2 verse 18 da ningthaugi mangdugi artha uhanbiu haina Daniel na ishor da haizaki. Ishor na khanghanbi ki verse 19 aduda. Adubu angakpa amadi mang adugi athupa adu ishor na uhanbi khrabagi tungda amukka hanna Daniel na ishor da haizaki verse 20 digi 23. Masida hangba yabadi haizabagi paukhum ishor na pibi khre. Adubu Daniel na amuk hanna haizakibase karigino haibagi wahangse koina hangba yai. Verse 20 digi 23 du pabiyu maduda paukhum lay. Budi lausing pumnamakki haurakphamdi ishorni. Ishorna matamgi awonba purakpi. Mahakna ningthau layhalli asingbasingda ishorna budi pi. Aronba athupa kuding ishorna khanghanbi uhanbi. Ishor nahakpu thagachari nahakna ni aingonda budi lausing bibiba. Asumaina ishorda Daniel na haizaki. Daniel gi masigumba prathna asi munna yengba matamda haizaba prathna tauba haibase nizaba khaknate adubu masidi ishor gi gun phongdokpa. Ishor gi matik magun adubu thagachabani haibase aikoina tasengna uba phangi. Daniel chapter 6 verse 10 through 11 yengba matamda Daniel gi punsida yamna maru oiba ekoina tamjaba yaba para ahum khak lay. Ahan bada Daniel asi faithful oiba khak nataduna maha yamna consistent layba yamna chang naiba soidaba hongdok hongjin tawdaba mini haibado ekoina ui. Mahaki punsida singnaba laklaba phau mahaki hainabi haizabagi hainabi dudi khak thadokide. Nongmada ahumrak tattana niti haizaki. Nang aigi punsida haizaba prathna tauba haibase consistent oiribra haibase ekoi hangsing asi. Sang nairibra natragana tauningba numita kuina sangna hekta prathna tauba hekta haizaba. Aduga khara tanba numitana hekta yamna tenna thuna haizaba or even stopped to pray. Khara tanba numitana prathna phawba tawdaduna tokkiba matam laikhrabra. Haizabagi punsi haibase haizaningba numita haizaba haizaningdaba numita hekta haizadaba adunadi karishu mahai phanglaroi. Aduna aikoi consistent layhanse haizabagi punsida aikoi su Daniel gumna consistent layna haizabagi punsi adu aikoi hingba ngamnanaba aikoi hotnaba tai. Masidi yamna phajaba amana Daniel gi punsida haizaba prayer haibase mahaki punsi gi chatnabi oiki haibasi su aikoi nu ui. He knelt down on his knees 3 times that day and prayed and gave thanks before his God as was his custom since early days. Haizaba haibase mahaki custom oiki. Mahakna angang oiringai digi haizaba haibase adum magi punsiga sagon naraga lakhi. Ngasi aikhoigi isa singdi kramai tauri. Pikliba angang singbu prathna tauba tambiri bra aikoi ngasi. Piklingai digi prathna taubagi hainabi se angang singja haina handuna mama mapa ama oina aikoina aikoigi icha singbu tambi takpiri bra. Natraga angang oidi haina haizabagi punsida mukhoibu aikoina tambi takpidaduna dumaina thadokraga lairibra. Daniel di angang oiringai digi haizabagi punsi asina sagon naraga hinglakhi habda aikoina uba phangi.
aduna piklinghaidagi prathna tawbagi hainabise angangsingda hainahanba haibase mama mapa oiba ekhoida sinnabiba adugumba chawrba thaudang ama leiye haibase ngasigi parana ekhoida tambiba oishunu ani shubada Daniel gi haizabagi punsida mahakte akiba krishu phawkhide. He showed courage and conviction. Mahaki punsibu singnaraba matamda phaw hatkani tupkani prathna tawba yaroi haina threaten tawraba phaw Daniel na akiba leitana haizabagi matam adumak piki ki khide kanabusu aduga ishorda haizaba matamda madugi amangba krishu leite. Ishorna soidana tabigani khombigani amadi kanbigani haibagi achetpa lengdaba thazaba ado Daniel gi punsida leiki adugi maramna mahaki khide. He had firm unshakable beliefs khalaga yengse adugumba ki hanba punsibu singnarakpa matamda Daniel gumna ekoisu akiba leitana thauna leiba haibado ekoi oirakpa ngamgadra haizabagi punsida nang haizabe yaroi nang prathna tawba yaroi haina nangi punsibu threaten tawraklaba matamda nang akiba na ngamlaga tokhigadra natraga Daniel gumna ekoisu thauna phana akiba leitana ekoi haizabagi punsida changsinba ngamgadra haibase isa to itomtana ngasige para ase tambaga loina ekoi hangjase aduga ahum subada Daniel practice intentional prayer haine haizabagi punsida Daniel ase yamna wakal leina amadi maram chana go ase yam phajabani maram chana haizaba haibadu Daniel ase oiki randomly and in a rush ta karishu haijakide upai leitre hojikti haiba matamda khak ishorda haizaba consistent leitaba ai prathna tawba kaurena haina hekta hathu khurumba kari maramge prathna tawribano haiba khangdaba aina nijagadaba haijagadaba maramse karibuno haiba pau khangdana hekta prathna tawba adugumna Daniel di kaidongai de su tawkhide adubu ai khoige punsi di jimsi yam toina thengnaramgani haina khalli mahakti maram chana matam chana gawwa leitana haijaba misakto Daniel oiki adugi yamna maru oiba amana mahakna haizaba matamda mahakki posture ase khuru khuda kuntharaga haizaki kneeling khuru khuda kuntharaga haizaba haibase karishu natte adubu masise nahakche ishorgi mamangda kayamuk tonbra kayamuk matik chadaba haiba adu oibra haibagi nahakki no lukchaba adu uthokpani posture aduna ai khoi kaumse nahakna khuru khuda kullaga kneeling tawraga haizaba matamda ishorna tabinanaba ishorna nungsibinanaba haina khuru khuda kullaga aikoi haizaganu si isini nausing asi yam maru oye adubu aige prathna asibu tabinaba phawba matik chade ko khanna no lukpagi wakhalda aikoi kneeling tawraga haizache aikoi khuru khuda kullaga haizaba adu oisi adubu aige prathna ase tabishnu haina aikoi khuru kuda kuloisi adubu aige prathna ase pawa tabi ninga aidi matik chadabani ko haibage nolukpagi wakhanda aikoi khuru kuda kulaga prathna tawba darkar tai haibase aina sida thamjaninge. Prayer not only keeps us connected to God but tells the devil whose we are. Prathna tawba haibasina ishorga aikhoiga bu samna hanba adu khak nattaduna masisina Satan ngonda aihak ase kanagi mino haibado takpani nangna prathna tawba matamda ishorga mari mata phaga hanba adu khak natraga nangna Satan da karigumba paujel ama piri madudi kari paujela ai ase ishorgi ni ko Satan nangi natte ko haibado prathna tawba khudingda asige paujel ase Satan da nang piduna leibani haibase ngasige parana aikoida tambiduna lei. Psalm 91 da yengladi aikoina prathna tawba matamda aikoigi prathna se ishorna sargadagi taraga leiba adu khak natraga sargadagi adum taraga leiba adu khak nattaduna aikoigi inakta sargadut adu thabiraktuna aikoibu ngak senbi haibasisu aikoina ui masina aikoibu kayamuk thaugat pibra isini nausing aikoigi haizaba nizaba khuding makto haiba loiraba kandada ishorna mateng pirakpa oiramdene
ꯑꯗꯨꯕꯨ ꯍꯥꯏꯖꯔꯤꯉꯩ ꯑꯗꯨꯃꯛꯇꯗ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯑꯗꯨ ꯄꯤꯕꯤꯗꯨꯅ ꯂꯩꯌꯦ ꯍꯥꯏꯕꯁꯦ ꯁꯥꯝ 91 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯎꯕ ꯐꯪꯉꯤ. ꯍꯣꯏ, ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯒꯤ ꯄꯣꯁꯇꯔ, ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤꯃꯛ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯆꯞ ꯆꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯍꯥꯏꯖꯕꯒꯤ ꯄꯣꯁꯇꯔ, ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯇꯣꯉꯥꯟꯕꯒꯤ ꯐꯤꯕꯝꯗ ꯍꯥꯏꯖꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯏꯕ ꯀꯌꯥ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ. ꯐꯝꯂꯒ ꯀꯅꯥꯒꯨꯝꯕꯅ ꯐꯝꯗꯔꯒ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯌꯥꯏ, ꯂꯦꯞꯂꯒ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯌꯥꯏ, or even lying down ꯍꯤꯞꯊꯔꯒꯁꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯌꯥꯏ. ꯑꯗꯨꯕꯨ kneeling, ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯍꯥꯏꯖꯕ ꯍꯥꯏꯕꯁꯦ ꯈꯤꯇꯪꯗꯤ ꯇꯣꯉꯥꯜꯂꯤ. ꯉꯁꯥꯏꯁꯨ ꯈꯔ ꯍꯥꯏꯈ꯭ꯔꯦ, ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯕ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯁꯤꯗꯤ ꯅꯍꯥꯛꯀꯤ ꯍ꯭ꯌꯨꯃꯤꯂꯤꯇꯤ, ꯅꯍꯥꯛꯀꯤ ꯅꯣꯂꯨꯛꯆꯕꯗꯣ ꯎꯠꯊꯣꯛꯄꯅꯤ. ꯐꯝꯕ, ꯂꯦꯞꯄ ꯑꯃꯗꯤ ꯍꯤꯞꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯀꯝꯐꯣꯔꯠ, ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯗꯨꯃꯛ ꯀꯝꯐꯣꯔꯠ ꯑꯁꯦ ꯑꯩꯈꯣꯏ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯏ. ꯍꯥꯏꯕꯗꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯑꯋꯥꯕ ꯄꯤꯗꯦ. ꯑꯗꯨꯕꯨ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯛꯆꯥꯡꯗ ꯑꯗꯨꯃꯛ ꯀꯝꯐꯣꯔꯠꯇꯤ ꯈꯔ ꯑꯣꯏꯗꯦ, ꯈꯔ ꯋꯥꯏ. ꯑꯗꯨꯅ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯀꯝꯐꯣꯔꯠ ꯖꯣꯟ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯔꯥꯁꯨ ꯈꯔ ꯇꯝꯕꯤꯌꯦ ꯅꯤꯂꯤꯡ ꯑꯁꯤꯅ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥꯗꯣ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯀꯝꯐꯣꯔꯠ ꯑꯣꯏꯔꯗꯤ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏ ꯂꯥꯞꯅ ꯊꯝꯕꯅꯤ. ꯑꯗꯨꯅ ꯅꯪꯅ ꯅꯤꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯈꯔ ꯀꯝꯐꯣꯔꯠ ꯑꯣꯏꯗꯕ, ꯑꯗꯨꯅ ꯅꯪꯒꯤ ꯀꯝꯐꯣꯔꯠ ꯖꯣꯟꯗꯒꯤ ꯊꯣꯔꯛꯑꯒ ꯏꯁꯣꯔ, ꯑꯩ ꯑꯁꯦ ꯋꯥꯏꯗꯀꯣ, ꯑꯩ ꯑꯁꯦ ꯎꯄꯥꯏ ꯂꯩꯇꯦꯗꯀꯣ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯅꯤꯡꯁꯤꯡꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯖꯔꯕ ꯄꯥꯔꯥ ꯑꯩꯈꯣꯏꯗ ꯇꯝꯕꯤꯗꯨꯅ ꯂꯩ. ꯕꯥꯏꯕꯜꯒꯤ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯌꯦꯡꯕ ꯃꯇꯝꯗ ꯗꯥꯅꯤꯌꯦꯜ 6:10 ꯌꯦꯡꯕ ꯃꯇꯝꯗ ꯗꯥꯅꯤꯌꯦꯜ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯍꯥꯏꯖꯈꯤ. ꯂꯨꯛ 22:41 ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯍꯥꯏꯖꯈꯤ. Acts 7:60 yengba matamda Stephen khuru khudak kullaga haizaki. Acts 9:40 yengba matamda Peter khuru khudak kullaga haizaki. Acts 20:36 yengba matamda Paul khuru khudak kullaga haizaki. Hoi miyoi khradi uprang uplaga haizagibuzu Bible da ekoina thengnai. तसेंगनमक हाइजबगी पोस्टर हाइबसिना नाहाकपु बोर हेना फंगबा फंगदबा नत्रगा नाहाकी प्रार्थना की पाउखुम पीबा पीदबा हाइबा करिसु लैते. अदुबो अइखोइना खंगदबा अमदि your posture reflects the attitude of the heart. नाहाकी पोस्टर हक्चांगी फिबम हाइजबदा हक्चांगी फिबम अदुना नाहाकी थमोइनुंगदा करी फाउरिब्रा हाइबदुदी नाहाकी पोस्टर अदुना उटपनी हाइबसे अइखोइ काउगनुसी. Example ama khudam ama nahakki yamna luba tanzada siba hingbagi situation dadi nahak soidana khuru kudak kuntharaga haijaning lamgani adubu chumnagi ahing potharamdai phamung manakta khurumba adu natraga niti gi pratna tawba adu didi nangna aside dum chanabi nida khallana phamlaga natraga leplaga nahak icham chamna khurum lamgani. Hoi madu lale madu yade haibadi nate adubu thamoigi phibamdo adugumba laye haibase masida ekoina uba phangi. Aduna if you can kneel but usually don't, try it. Naha khuru khuda kunbadi ngamjaba nahaki haksangda karishu problem leitaba adubu toina di khuru khuda kullaga haijadaba ngambadi ngammi adubu toina di taude haina nahakna nasabu khalladi khuru khuda kuntharaga हाइजबा असिसु अइखोइ होटना सी ngasiदigi हाइबगी पाउजेल असे म्यामदा सुमाइना थमजनिंगबनी. अदुबु करिगुम्बा हक्चांग ने यादबा मखोइ अदुदी खुरु खुदा कुंद्रबसु करिसु काइबा लैते. म्यामना खुरु खुदा कुल्लगा अइहाकना लेपलगा नत्रगा फमलगा खुरुम्बसिदी ईश्वरना लौबिररोइको हाइना करिसु अइखोइ चिंगनानिंगाइ लैते. ईश्वरना येंगबसिदी नाहाकि पोस्टर अदुबुदी नत्ते अदुबु नाहाकि थमोइदुबुनी हाइबसे काउगुनु. अदुगा असिदा अमतगा हपचगे अइखोइना मियाम तिनबा मफमदा चर्चता खुरु खुदा कुल्लगा हाइजबा बतम kneeling prayer asida करिगुम्बा नाहाकि फिरोल अदुने यादरबदी अदुसु खुरु खुदा कुनबिगनो हाइबदी नाहाकि फिरोल अदुना ईश्वरबु बेबार तौरोइदबा फिरोन नंगना सेटलंबा तारबदी मदुसु खुरु खुदा कुनबिगनो. मरक्तदी यामना फिरोल टाइट ओइबा नत्रगन मरु ओइना नुपी मचासिंगदा kneeling तौबदा यामना फज्जरोइदबा कंफर्ट ओइदबा फिरोल ओइरदी kneeling अदो अवॉइड तौबियु हाइबसे सुमाइना थमजगे. But having said that adu hairaga kaugunu
ꯆꯔꯆꯇ ꯁꯦꯠ ꯏꯟꯒꯗꯕ ꯐꯤꯔꯣꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯩꯈꯣꯏ ꯈꯟꯕ ꯇꯥꯏ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯥꯎꯒꯅꯨꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏꯅꯣꯛ walk with God and talk with God ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯈꯛꯀꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯥꯊꯅꯥ ꯑꯁꯤꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯐꯥꯎ ꯑꯗꯨꯝ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯁꯥꯒꯣꯟꯅꯔꯒ ꯆꯠꯀꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯃꯦ ꯉꯁꯤ ꯅꯍꯥꯛꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯔꯒ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯅꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯣ ꯐꯪꯍꯟꯅꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯒꯅꯨꯁꯤ Genesis chapter 5 verse 22 through 24ꯗ Enoch walk with God Enochꯅ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯅ ꯏꯗꯨꯅ ꯂꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ It should be God walk with God and not Enoch walk with God because God is the one who initiates ꯏꯁꯣꯔꯅ ꯏꯅꯣꯛꯀ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯏꯅꯣꯛꯅ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯣꯛꯀꯤ ꯍꯣꯠꯅꯖꯃꯟꯅ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯍꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯏꯅꯣꯛꯀꯤ ꯔꯦꯁꯄꯣꯟꯁ ꯏꯅꯣꯛꯅ ꯏꯁꯣꯔꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯥꯟꯅ ꯂꯧꯔꯣꯏꯁꯦ ꯍꯣꯏ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯏꯅꯤꯁꯤꯌꯦꯠꯁ ꯇꯧꯕꯅꯤ ꯑꯁꯦꯡꯕꯗꯤ it is God who work with ꯑꯗꯨꯅꯤ ꯑꯁꯦꯡꯕꯗꯤ ꯏꯁꯣꯔꯅ ꯏꯅꯣꯛꯀ ꯆꯠꯃꯤꯟꯅꯕꯅꯤ ꯏꯅꯣꯛꯅ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯎꯠꯂꯤꯕꯁꯤꯗꯤ ꯏꯅꯣꯛꯅ ꯌꯥꯕꯤꯈꯤꯕ ꯑꯗꯨꯕꯨ ꯎꯍꯟꯅꯅꯕ ꯏꯈꯤꯕ ꯂꯣꯟꯗꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯅꯨꯁꯤ ꯏꯅꯣꯛꯀꯤ ꯃꯔꯝꯗ ꯕꯥꯏꯕꯜꯅ ꯌꯥꯝꯅ ꯀꯨꯞꯅ ꯏꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯏꯔꯝꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕ ꯑꯗꯨ ꯑꯣꯏꯈꯤ Not much is recorded but what is said is powerful chahi chahum ishorga chatminakhi atai atopa bible gi herosingumna mahaki achievements haibadi mahaki punsida ishorna asigi miracles tawbiki mahakna anaba phanbiki asibabu mahakna hingat hanki adu tawki ada tawki haina karishu ide inokki maramda adubu Enoch walk and talk Enoch ase ishorga chatminaki haiba khak iraga adum thamye bible na masidigi hena phaba title masidigi hena phaba position masidigi hena wangba rank kari amuk laikhigidra ishorga chatminai haiba adudagi ko aikhoi khallagi yengsi Enoch na ishorga chatminaki base punsigi tangkak amada mahakna ishorga aningba tawkhiba adudagi natte adubu masidi Romans 12 ki verse 1 da haibagumna Continuing steadfastly in prayer. Lepa leitana chet na haijaba punsi ado Enoch na hingkibagi maramna mahak chahi chahum ishorga chatminaba ngamkibani. Enoch na hinglamba matamdugi taibangpan dharma chatpa matamgi taibangpan karisu oikide. Fattabana thalli nak yetta fattabana thanduna leiba matamduda Enoch ki haijabagi punsi compromise tawkhidaba. Mahak ishorga chatminaba adugi maramna compromise tawdabagi maramna mahak ishorga chatminaba ngamki Patriots and Prophets page 86-87 asida sumaina iduna lay even in the middle of active work Enoch maintained constant communion with God the busier his life became the deeper his prayers grew he didn't escape responsibility he balanced it with devotion haina iduna laye thabak achinba kaya gi marakta phau ishorga prathna da wari sabagi matam ase Enoch na kai thokhi haine ma ki punsida hen na chiliba makai ishorda haijabasu adumak hengat khi hai Hojikti prathna tawbagi matam oire haina khanduna mahaki tawpham thopa thabak mayamdo hundoklaga prathna tawde haye Enoch se adubu mahaki thabakka haijabagi matamga balance chang nai hanki amasu soide haina spirit of prophecy ne ibiduna lay masina ekhoidasu para oihanse ngasi isini nausing You don't have to leave the world to walk with God God isn't calling you to isolation but to connection. Taibang pansi thadok lamlaga
Aiga chatminase lao. Nangi tabak ingkang karisu suranu. Bible pairaga pau sandok ta chatkro. Bible paduna ta laikro. Prathna da tauduna ta laikro haina ishorna ikoi bu kaisu haide. Mirak tindaba oiro. Aduga mi leidaba maphamda chatthoklaga aigi tung ilo haina ishorna ikoi bu karisu kaubiba natte. Adubu taibang sida hingna connection ishorga samnabagi hainabi adu layu haina ishorna aikoi bu kaubi bani. Aduna aikoi dharma chenba oiningai gidamak umang wamangda itomda chathoraga laining lubagi mathau tade. Ishor gi mine haina taibang gi sintha thadoklaga mirak tindana hingbagi mathau su tade. Taibang panda laina mirak tinna aikoi ishorga mari leigadabani amadi madugi mari ado taibang miyamda su uhangadabani. Psalm number 139 verse 7 through 12 yengba matamda aikoina khange madudi taibang mafam kadai su ishor udaba ishor tadaba ishor leitaba mafam karishu leite aikoi chen thokningai karishu leite. Lamentation chapter 3 verse 55 through 57 da mafam kadai da oirasu aikoina ipa ishor haina haijaba pratna ase ishorna loinamak taduna leye haina iduna leye. Mathangda Moses ki wari a godly leader haijabada khwaidiki kidaba amadi haijabada ishor ga bargain tawkiba mantik na khiba haise miyoi ama haise hairadi Moses asi oigini. Exodus chapter 33 verse 15 to 23 adudi yengba matamda Moses na ishor da hai, if your presence does not go with us, do not bring us up from here. Mount Sinai digi promised land asigi lambi sida ishor na hak aikoi ga loina na chatmin nabi roy hairadi aikoi bu mapham sidagi amuk hanna lenghan biranu promised land gi lambi du da pu biranu thadok pi khro haina ishor da Moses na thona laina nijaki kaya da kankraba prathna oibra khalaga yengu nang ai adumaina ishor da haijaba ngamgadra. Moses na di karigi ngamkhibano maramdi Moses na ishor bu taseng na khangbani ishor bu marup oina khangba ngami Moses na. Jishu na hai I am your friend John 15 gi 15 da ishor bu haijaba matamda marup amada wari saba adugumna tawo haibani. Exodus 33 verse 11 the Lord spoke to Moses face to face as a man speaks to his friend. Ishor na Moses pu marup amagumna wari sakhi haine. Aduna ai khoisu haijaba matamda marup amada ikaiba akiba hangoiba leidana wari saba dugumna ishor dusu haijagadabani. Madumakni Moses na tawkiba. Amuka Moses na kari hai ishor da show me your glory. Ishor nahak ishor oiradi nahaki natik nagun ado aibu utpiyu. Moses a man of courage. Kiba kari shulaite ishor da haijaba matamda. Aikoina khuru kudak kuntharga ishor da haijai. Aduga madugi mahaina inogumna aikoisu ishor ga chatminaba ngamgadoribani. Aduga ishor ga chatminakiba mahak aduna Moses gumna ishor ga wari sanagani marup amada wari sanaba adugumna akiba hangoiba leitana ishor ga wari sanaba ngamba adu oirakani karamba matamda khuru kuda kuntharaga ishor da changjaba matamda na akiba leiroi ishor bu nangi marup kumda khanba haurakani. The power of intercession atopa amagi haizabiba haibase adukki pangal kanbani. Exodus 32 verse 1 through 14, Deuteronomy 9:20 da Aaron na Israel masasingbu sanaw lalaga lai murti khurumba yabi kiba adugi pap kidama Moses na ishor the intercessory prayer tawbiki. Haizabiki makoi gi pap kokpina na bagidama. Miriam Numbers 12 verse 13 da mache Miriam na mahak pu kalak mihoba laibagi kusti thungkraba matamda ishor da mache gi damak haijabiki maki anaba adu phanbi ningai gi damakta Moses ki intercessory prayer khudingmak ishor na paukhum pibiki. Israel masasing bu kokpiki Miriam bu anaba phanbiki. Ngasi aikoi intercessory prayer atopa mi singi damak haijabiri bra natraga nasana tomtagi natraga nangi imungi damak khurumlaga da laikhrabra.
ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯅ ꯇꯣꯝꯇꯒꯤ ꯐꯥꯎꯕ ꯈꯨꯔꯨꯝꯕꯒꯤ ꯃꯇꯝ ꯂꯩꯇꯗꯨꯅ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯍꯥꯛ? ꯈꯨꯔꯨꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯠꯊꯔꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯉꯁꯤ? ꯉꯁꯤꯗꯒꯤ ꯈꯨꯔꯨꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ. ꯏꯁꯥ ꯏꯇꯣꯝꯇꯒꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯈꯛ ꯈꯨꯔꯨꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤꯗꯃꯛ ꯈꯨꯔꯨꯝꯕꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ. ꯃꯣꯖꯦꯁꯀꯤ ꯄ꯭ꯔꯊꯅꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯦꯛꯁꯣꯗꯁ 32ꯒꯤ ꯚꯔꯁ 31-32ꯗ ꯂꯩ. ꯏꯁ꯭ꯔꯦꯜ ꯃꯆꯥꯁꯤꯡꯅ ꯑꯦꯔꯣꯟꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯒꯣꯜꯗꯟ ꯀꯥꯐ ꯁꯅꯥꯒꯤ ꯁꯅꯥꯎ ꯑꯗꯨꯕꯨ ꯂꯥꯠꯈꯤ. ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯣꯖꯦꯁꯅ ꯏꯟꯇꯔꯁꯤꯠ ꯇꯧꯈꯤ. ꯇꯥꯎ ꯃꯥꯒꯤ ꯄ꯭ꯔꯊꯅꯥꯗꯨꯀꯣ. Yet now, if you will forgive their sin, but if not, I pray, blot me out of your book. ꯏꯁꯣꯔ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯪꯖꯈꯤꯕ ꯄꯥꯞ ꯑꯗꯨ ꯀꯣꯛꯄꯤꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛꯇ ꯏꯁꯤꯟꯈ꯭ꯔꯕ ꯑꯩꯒꯤ ꯃꯤꯡ ꯑꯗꯨ ꯃꯨꯠꯊꯠꯄꯤꯔꯣ ꯍꯥꯏꯅ ꯃꯣꯖꯦꯁꯅ ꯍꯥꯏꯖꯈꯤ. ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯊꯅꯥ ꯑꯁꯦ ꯀꯅꯥꯅ ꯍꯥꯏꯖꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯨ. ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯉꯝꯒꯗ꯭ꯔꯥ? ꯃꯁꯤꯒꯨꯝꯕ ꯃꯣꯖꯦꯁꯀꯤ ꯄ꯭ꯔꯊꯅꯥ ꯑꯁꯤꯅ ꯇꯥꯛꯄꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ true prayer is sacrificial ꯍꯥꯏꯕꯅꯤ. ꯑꯁꯦꯡꯕ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤꯗꯤ ꯀꯠꯊꯣꯛꯄꯒ ꯏꯔꯣꯏꯅꯅ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯏ. ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯣꯖꯦꯁꯅ ꯑꯗꯨꯛꯀꯤ ꯃꯃꯜ ꯂꯩꯅ ꯈꯟꯕꯤ. ꯏꯁꯣꯔꯒꯤ ꯁꯔꯒ ꯂꯩꯕꯥꯛꯇ ꯃꯤꯌꯥꯝꯕꯨ ꯄꯨꯁꯤꯟꯕ ꯄꯥꯝꯃꯤ ꯃꯣꯖꯦꯁꯅ. ꯃꯤꯑꯣꯏꯕꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯈꯥꯛꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯍꯟꯅꯤꯡꯗꯦꯅꯦ ꯃꯣꯖꯦꯁꯅ. ꯃꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯑꯃꯗꯤ ꯃꯣꯖꯦꯁꯅ ꯇꯧꯔꯤꯕꯁꯦ ꯃꯤꯑꯣꯏꯕꯕꯨꯁꯨ ꯀꯟꯕꯤꯅꯤꯡꯕꯅꯤ ꯃꯣꯖꯦꯁ ꯑꯁꯤꯅ. ꯑꯗꯨꯒ ꯑꯃꯅꯗꯤ ꯑꯃꯨꯛꯀ ꯏꯁꯣꯔꯒꯤ ꯑꯋꯥꯃꯟ ꯍꯥꯏꯁꯦ, ꯏꯁꯣꯔꯒꯤ ꯑꯋꯥꯃꯟ ꯑꯗꯨꯁꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯅꯤꯡꯗꯦ. ꯏꯁꯣꯔꯕꯨ ꯃꯤꯅ ꯂꯥꯟꯅ ꯎꯈꯤꯕ ꯑꯗꯨ ꯄꯥꯝꯗꯦ ꯃꯣꯖꯦꯁꯅ. ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯣꯖꯦꯁꯀꯤ ꯋꯥꯈꯜꯂꯣꯟꯅꯣ. ꯃꯍꯥꯛꯃꯛꯀꯤ ꯄꯨꯟꯁꯤ, ꯃꯍꯥꯛꯃꯛꯀꯤ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨꯐꯥꯎ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯥꯏꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯈꯤꯅꯦ ꯃꯣꯖꯦꯁ. Moses teaches us that true prayer is not about getting what we want. It is about loving others, trusting God's character, and standing in the gap no matter the cost. Mosesna ꯑꯩꯈꯣꯏꯗ ꯉꯁꯤ ꯇꯝꯕꯤꯔꯤꯕ ꯄꯔꯥꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯖꯅꯅꯕꯈꯛ ꯅꯤꯖꯕ ꯑꯗꯨꯕꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯁꯤꯗꯤꯀꯣ ꯑꯇꯣꯞꯄꯁꯤꯡꯕꯨ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯀ ꯏꯁꯣꯔꯒꯤ ꯀꯣꯛꯄꯤ ꯍꯩꯕ ꯃꯤꯅꯨꯡꯁꯤꯅ ꯊꯟꯕ ꯂꯝꯆꯠ ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯍꯥꯏꯖꯕ ꯍꯥꯏꯅ ꯀꯧꯕꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯄꯔꯥꯅ ꯇꯥꯛꯄꯤꯗꯨꯅ ꯂꯩꯌꯦ. Conclusion in a nutshell da aina haijaningmasidi, prayer is not something we do, it is who we become hai. Prathna tauba haibasidi chumnagi haijaba nijaba adu natte. Adubu masidi prathna taubana aikhoibu karamba misak oi halakpra on halakpra haibaduni. Ngamliba makai khuru khuda kuntharaga haijaba tamsinsi. Adubu masi hai haiduna khuru khuda kundaba yade. Khurukuda kundana haizaba pratna ishorna tabide. Natraga khara yangna, natraga ishorna khara tabiba watli haibase karishu laite nang khurukuda kundradi. Taubadabu khurukuda kunthabana nahaki matik sajadaba ado khanghalaga nolok jahanba ishorngonda nahaki nolokpa ado nangna nizaba matamda uhanbani haibase aikoina ningsingsi. Haizabagi punsida consistent laisi. Ngasi haijaningba numita phachana haijaba, aduga hayeng tallagana hekta tokthokpa adu tauganusi. Chang naina khurumba ngamba adu oisi. Moses kumna ishorbu marup amagumna haijaba nijaba thagachaba ngamsi ekhoi kiganusi haijaba da thona laisi. Aduga itomtagi haijaba adudagi hendoklaga atokpa singi damaksu haijabaiba haibase yamna darkar oi. Maramdi nahakki prathna-gi mapana kanagumba miyoi amadi sarga laibak adu phanggadoribani haibase akhoi kauganusi. Masini ngasiga Sabbath school lesson asidi tabikraba mayamda ishorgi thoidok hendokpa bor adu pinabiba oishinu. Ngasidigi hauraga prathna-gi punsida henna khumang chausillaga akhoi ishorga mari matase henna phagatpa punsi adu akhoi mayamda leiba oishinu haibase aiki prathna ni. Matangda aikoina amuga taminagani lesson number 7, practical prayer, thabak oina pangthokpa prathna haibagi maramda amuga aikoi
mathangda taminasi madu matam adu yaudriba phawba ishorna aikhoibu bor pibishnu aikoi mayambu nungai yaifaba punsida hinganbishnu प्रार्थना तौब पुंसी असिगे मरु ओइबा पारा असे तमलगा अइखोइगे पुंसीदा प्रार्थनादा अइखोइसु चंगसिलगा प्रार्थनाना अइखोइबु ngakpi senbiba प्रार्थनाना अइखोइबु पोर पिनबिबा प्रार्थनाना अइखोइबु सर्ग यौना ताना पुबिबा अदुगी मैरा अदो नंगी पुंसीदा अइगी पुंसीदा अइखोइ सिंगलुपकी पुंसीदा अइखोइ कम्युनिटीगी पुंसीदा फंगजबा ओइरसनु हाइबसे हाइरगा सुमाइना लोइसिनजगे ईश्वरना मयामबु बोर पिबा ओइसनु आमेन